ngasi phongkhiba tungan Manipuri siphungsingdagi maruoiba ipausing myamna thamjagi ahanbada iraiba pauxidagi editorial kalam hana myamna thamjagi mari suba webtagi section si COVID-19 pandemic asi India gi oina yamna nungnani oiba phibam adudi lakshin mangamlakli Manipur gi oina di hawkhiba December 13 gi COVID ki active case amata leitana lakli Malem gi leba kya China Hong Kong South Korea amadi Thailand singbada COVID ki pandemic ayam yamna thuna yangna sandurakpa BF7 Omicron asi sandurakli COVID ki anobo Omicron asina hawkhiba sayol ahumlomda China da miyoi kya sienkhre Laikhidraba miyoi singdu crematorium da potloina bo hona bada imung manunggi miyoi singna pareng lengduna lainari aduma pu China gi oina di laiba du COVID positive oiduna amadi positive oibigi masing media da phongduan khidre Malem gi oina mayuk nari bu COVID-19 pandemic asi hawkhiba kumja English ngani ga taraga mapan gi aroiba saruk December thada China gi city ahumdagi sandurakibani pandemic asina China makta yamna sauna misi mina thonkibani Malem gi leba kya da COVID pandemic na misi mina tholakpada pandemic asibu lanthengna bu honabada awaba kya marum mayuk naduna lakli Malem gi sakholaba lebak sinanga si phawba COVID-19 pandemic pu mapung pana laksin mangamba vaccine puthokpa ngamdri pandemic asidagi ngak thoknaba pambay amu oina vaccine kapagi thabak pekhali India da su booster dose kapthokli hawkiba pung kungi mari da India gi apunba COVID positive case amaga mawdraga taruk thenakhi hairiba matam site active case ta leiriba apunba mi singna lising ahunga samriga taragani pani Manipur gi oina di positive case amata thengnadana lakli COVID ki ahum suba web power the COVID positive oiduna Manipur gi oina laikhidaba apunba mising lising ani ga samaga ni fuguma pan yaukrabani ahanba web Manipur da yorakibasi India gi mapalamdigi halakpa amadagini madugi matungda India gi tuwan maphamsingdigi halakpa miyamna Manipur COVID-19 gi positive case khangen hengalakibani India gi state khara da COVID-19 gi anauba Omicron thengnabigi report lairabanina hawkhiba thawdo aduna tangai fadana pandemic asidagi ngak thoknaba siksin thorangi thabak laingak ki meke digi lokotpa tangai fadre Imphal International Airport amadi Manipur ga atopi state singa phawdo phawjin tawnariba mafam mau ziribam yauna more da COVID test tawnaba thabak paikhatuna Manipur sanglakliba miyoi sing test tawbigi thabak paikhatuna pandemic asi sandoktanaba thawrang lokotpa sumle amasum nongthak lambi amadi laikha lambi digi Manipur sanglakliba mipum khudimak TPCR test thokpaga loinana COVID appropriate behavior mipum kudimak na ngak satnaba hotnaba tai sectionba wa labadi mari supu web ki sapu Manipura mayuk narakpa yai hairi han sungasigi iraiba poksigi editorial kalamdagi makhatana sufungdurakli makasa tharafoina to papaw manamo Congress lengak matamda mapu panabi state oiramba issue lakpada army sipai thajalambadu ngasidi leitre chief minister Congress lengak ki matamda state asida mapu panaba policy leitabi state ama oina leiramba issue ama thokma matamda army thajalu sipai thajalu haibina singma kaya do hauzik BJP gi lengak sasalakpadigi kokhanba ngamle haina Manipur gi chief minister N Birena phongdokre hawkiba December taraga mangadagi hawraktuna lakliba February gi tha phawgi manungda Manipur lengan state asida project samarum sangaduna Manipur gi miyamda sinagadabigi saruk ama oina ngasi Manipur gi chief minister N Birena mayanglangjing kuthabi thonga si sangabani chief minister N Birena hai Asian Development Bank ki ring road ki amaru oiba ama oina lupa crore ahumrom sangna thonga si sangabani Manipur BJP na lusing lengak lakpadagi lambi thongda asawa development ama purakpa ngamle Singtam gi marakta hena nungsinaba purakle hana leramba bap tanadaba kya ningthina punsinaba ngamle Singtam gi marakta hena nungsinaba purakle hana leramba bap tanadaba kya ningthina punsinaba ngamle mamangda leramba BJP na lusingba sungsinaba stable oidaba lengak adubu tangdu loitaba mongna puraknaba honabada amasum hauzik leiriba BJP na apunba sit kuntragni thoi mai paktuna majority oiba lenga ama leiba ngamliba si lamsang kendra gi miyam gi mihut oiriba S Rajen gi asabu mating dagini minister masing taragni thuidigi heno yadaba amasum mapangal kanba maraset pa phapalenga ama purakna bo hona bada kathokpagi magul leiba misaksu darakali hana leramba Manipur State Planning Board adugi mahutta hena mapangal kan mamong nauna sempi state ki sakwa thaurangi scheme kya gi maru oiba saruk ama oiriba Manipur State Planning Authority gi deputy chairman bu pham S Rajen puhanduna haujuk leiriba lenga asida mahakna saurba thodang lori haina chief minister N Birena phongdokhi makna makhatana hai politics haibasi yamna maru oi aikoina nahan makai board piduna lakliba ningthina ba men tadabida board piduna lakli iramdam sigi lamasi
kadai phawba leibiki haiba khangjadi aikhoigi ipa ipusina sahi lising ani uhum hena khundaduna amasung ngaksaduna laklaba iramdamni awabigi bhut sahi tarai khuntakpa lamdamsigi ipa ipu isul inaw kya khatkiba British ki makuttigi ningkha tamna bo hona khibana singba kya leiri rajniti tawramlibani haiduna tambaki lam phawba secure oina leramdaba singi lamda police leramdaba kadai thengnaki administrative service the system ningthin leramdi amasung kanana kari oigani haibna singgi system ningthin leramdi mahakna thokpa pangtaw do tawnaramki mapu authority pan da boin leramki singi lamda police leramde singi islina kya gi marakta hatna suna habna singba kya leramki amasum nakhai sing da phibamda thanamki haide hanisu pausna makhatana su phungdorakli makasa tharakpo oina Saina da COVID na nong da miyoi lising mga gisang da siri mathang say da miyoi lak tara dagi kun phao pa sira biyan lay Saina da COVID na nong da miyoi lising mga gisang da siri mathang say da miyoi lak tara dagi kun phao pa sira biyan lay Saina da yamna section ba COVID zero policy lusin ki ba matung tarakpada nimit kun nigi matamasi ki manung da miyoi million saniga yang khairom hien badi COVID-19 nare hain official report amana phongtokli Hawkiba say ahungi matamasi da Saina da yamna section ba COVID zero policy sa thaduna pandemic asi control tawduna lakhibani government ki leak oirakraba documents sing social media da circulate tarkiba sing warol radio free asia na palladuna hakibada Saina da December amadigi kun phawbagi matamasi gi manungda miyoi million saniga nifugani pandi COVID-19 affected oire amasum radio free asia gi worol matungina government ki official singna December kun fawba release tarakiba covid case ki data sida yumpham oiraga wafam si phungdokpani leba pupanumita miyoi million covid 19 na sire hauji covid 19 hengalakpa si maru oina highly infectious oiraba BF7 variant asini hairiba variant makhalasi nation asida yamna sauna akiba piribani hauji masing yamlaba miyoi kya amadi vaccinate tawbaga loinana hospital covid patient pick thana leire South China gi morning post the BF7 asi khwaidigi transmissible oiba variant makhalamani China da covid na CP masing asi nongma lising manga yaure mati mathang saidadi miyoi lak tara digi lak kun phaw sirabi ya hena panari Maras the British the based of health data farm gi year finitin di China gi infection asi nongma da miyoi million amagi mathakta hele adugo CP gi sangsu lising manga gi mathakta hele haire nesu pausna makhatana su phungdorakli lushilakpoina topa pawmana CBI na videocon group ki Benugopal Dutabu ICICI bank fraud case ka mari lena fari CBI na videocon group ki Benugopal Dutabu ICICI bank fraud case ka mari lena fari haina official report amagi matungina phungdorakli Benugopal Duta hairiba miyai si mamang na bank Sanda Koshargi Chief Executive Officer amadi Managing Director oirama miyoi Maki mapuroiba Deepak Koshar su phagatkre matai manawani si ningthokaba numit phawbada CBI custody da remand tokre Koshar gi mayok maral sirakibagi matunginadi magna ICICI bank ta phampai ringai matamda niyam kaiba thawang sung chatakiba loinana videocon group ki promoter Benugopal Duta da English ngani ga mapanamadi English ngani ga taraga matoida loan grant toki CBI na Kosharam mahaki mapuroiba madi Benugopal Duta gi mayokta criminal conspiracy case file tokren su pawusna makhatana phungdorakli lushilakpoina social media regi phangjaba yamna nungaitaba pawang khatam yam tentang update pijaramge Imphal Dimapur road ta Tadubi gi TaTa Accident ma thokre hare duga myam detail ngamina gi si duga myam detail homga update pijarake su channel sigi meke gi thamjari adu hojgu nadi myam pawsi su matanga sa lushin jarage mas myam puna no update ngamina si